Kumja English English Shubna Taraga Mapanda MSPDCL Amadi MSPCL na Pangtokiba recruitment gi result Karam Kanda Lathokani Haibadu Lengang Atuba the Kangan Bio Haina recruitment Atuda Sarugya Kiba candidate Singna Lengak the Takshinakli Mazor Kulda Leba Manipur Press Club K Tangjing Hall the Pangtokpa Paugumi from Atuda Manos Koba candidate Amana Hai Kumja English English Shubna Taraga Mapanda MSPDCL Amadi MSPCL gi Oina Apunba post Samapan Kara Henbagi Tamak candidate Lising Kuntraga Manga Rom na Sarugya recruitment Pangtoke Adubu recruitment adubu result ngasi fawwa haidokna leide mari leinaba minister da result haidok pinaba hairuba patamda managing director ani desina khrabani haina pakuk pirakhe minister na hairakpagi matung ina MSPDCL amadi MSPCL gi managing director ani mak unaruba matamdana minister na hairakliba wafam asiga khenarakpaga loinana haidokna bagi process irei leiramdaba thengnakhe loinana tha ama ani asida haidokpagi wafam su leiramde madugi matungda commissioner gi manakta changduna unaba matamda hiramasi matangda ka hena khanglam khide recruitment asida yawkiba candidate khuding mak X bar oibe yawrakpana makoi bi marai bak tamba ngamtabagi fibamda lakle maram aduna chief minister na kumja English English na traga mapan da pangthokiba recruitment asigi result ase athubada haidok pina bohona bi haina so bahana makha takhe haidok pina ba khoi hanjan hanjan haiba so hoji phoba haidok pagi process si lairam daba ngasi mak khoi commissioner da unabane sangui adubo thabuk sigi maram da commissioner so khoi khang da bi maram da tawraga lairame abuk se koi haidok kani haibagi kaigum process am leramde kogi power gi commissioner su unaba matamda ado hojik se koi sahi manga truk sujala abni na koi thabuk se karam kanda haidok pi gadarumo haibasi ne koi media gi mamang de koina hangningi se koi MLA minister amadi CM Concern Minister ani si dai koi hangninge karam matam dai koi gi 2019 da kaukiba MSPCL amasung MSPDCL gi thabuk si karam matam da haidok pi gadurino sahi ka asang gidurino natragana karam kakthat pi gadurira natraga kakthat loidurira aseng ma pau phum matang sarkar gi mai kai dagi pi ba pa me ha bofam si koi thamjagi